Puknungda Leiriba Angang, Nupi Nupa Khangdoknaba Hotnaramlabadi, fine Touba yai, Dr. Sujata. Puknungda Leiba Angang, Nupi Nupa Khangdoktuna, Nupi Oiragana Hatokpagi Thavak Chathariba se, Thingnaba Family Welfare Department na, Awareness Program kaya pangthoktuna lakli haina, Directorate of Family Welfare Services ke, State Nodal Officer, Dr. Sujata Huidrom na Pongdokre. Wapam ase ngasi BT Rota Laiba Family Welfare Department ke conference hall da pangthok pa status report of implementation of preconception and prenatal diagnostic technique act in Manipur haiba media sensitization program da mahak na phongdokhiba nei mahak na makha taraduna nupi nupa khenaba nupa na hena pamba society ama oibana nupi nupa khangdokpagi thabak sing ase India gi atai state sing da yamna satharak pasidage Nupi masa sing asi kananabagi damakta hairiba ek ase 1994 da pass tauke loina na Manipur da 2003 da ek ase MN tauke hairiba ek ase violate tawraga de ahan bagi oina lupa lising yangkhay ama de mathang taba sum tawraklaga de lupa lakh ama fine tawba yai hairiba ek ase miyam khangnaba media sensitization program asi pangthok panai loina na department asina district level da khanganaba awareness kaya tawduna laklay Puknungda Leiba Angang sing ase khangdokpa yade haibase khanganaba Manipur da leriba hospital amade clinic singda inspection chathari haina su phongdokhe CM na Indian mission gi makok thong bataruka hiram kaya da thabak pangthokna ba khanakhrai Chief Minister N Biren ngase Chief Minister gi secretary India gi ambassador high commissioner tarukna saba team amaga unaduna wari sanakhrai CM ga unakiba sing adude India gi ambassador oina Indonesia da thabak puriba Manoj Kumar Bharti Tunisia da ambassador oiriba Nguikham Jathom Gangte Republic Kote di Ivory da ambassador oiriba YK Silas Thangal Romania da ambassador oiriba Rahul Srivastava Ethiopia da ambassador oiriba duga Jamaica da India gi high commissioner oiriba R Masasine Makoi taruki manungda mari di Manipur dage nei visiting team maduga wa khanabada Chief Minister na Sekmai ge country made liquor ge special economic zone sengbat pa yauna packaging aduga branch building taunaba suggest tauke Jamaica da khangatlaga training gi scope ke wafam khanakhe horticulture gi pothok sing export tawbagi wafam su khanakhe Manipur gi cultural heritage promote taunaba Europe, Africa aduga atai malem gi maruoiba mafam singda khangananaba mari leinaba sing visiting team aduga khanakhe Romania gumba European laipak singda skill man power ge employment gi khudongcha balaunaba su khanakhe ambassador sing aduna makhoina marup mapang oina Naksinaba mapan laibaki India da laiba embassy singda lakliba Manipur Sangai Festival da saruk yahanana bahonagani haibage thajaba thamkhe ambassador singge timasi October 13 ta Imphal da thunglabane timasina tongan ba lainga ki loisang sing thoidongna textile commerce and industry horticulture and tourism ga state ki pothok sing export promotion taunaba tourism service fagarhanba na chingba wafam khanakhe Team masida Chandel Bishnupur aduga Imphal East District Administration gi official singasu unaduna district amagi pothok ama haibasida wari sanaduna khanakhe visiting team ase October 18 da Imphal thadokigane Manipur da mitop kaya lona leisilam lei CM yumthong khuding changduna mitop thiba hauragane miyam na mitop losilaga thamlamba yaroi Jiri Tipaimuk Road Asonana miron bi kaya hospital yaubanangdana mangpham yaunare Jiribam district ki Jiri Tipaimuk road ke nagyata khundariba khulsing amadi Jiribam dage kilometer 30 rom chalaga leiriba Borobekra subdivision ki miyam de lambi asigi phibam phatabana aduki matik awaba mayoknare Jiri Tipaimuk road asida miron bi singi amadi ana ayek asonana singi oina de hospital yaubangamdana punsi mangpham oire Maram aduna lambi asigi nagyata khundariba Barak Circle gi miyamna Manipur lenga ki minungsi ngai haure Kanglon ngaktaba plywood factory sawmill takhai ba haukhre Manipur lenga ki akanba yathang ama ki matungina forest department na
Manipur gi tongan mafamsingda drive chathaduna kanglon kaina chalairiba plywood factory amadi sawmill sing thingjinba haukhre. Angang maridagi henba yaroi haiba lainga ki phirep handokadabane ipag lamdam sida lariba yellow purup sing kannaba state cabinet mifamna miyoi amana angang maridagi hena poklabade lainga ki thabak sangba yauna khudong saba pumnamak pidanaba warep laure haiba khongthang ase amugana khanthaduna hando ningi haina Indigenous Peoples Association of Kanglaipak Ipake President KHH Somrendro na thadorokpa cherol man haire angang maridagi hendanaba warep handokadabane ikal tha asigi taraga humdoida chief minister na thaubu oiduna mahaki mitin sangda pangthokiba mifamda tongan warep sing laukibagi manungda atamnana angang maridagi hena pokpa miyoi singde lainga ki thabak yauna makhal amatagi khudong chaba sing pidaba haiba warep asi handokadabani haina idamdam kanba pun balup ikalgi secretary general W luwa laimana phongdokre PM na laibak sigi district humbudraga mangada digital banking unit dedicate tawbada kaksing district su yaure IS komgi paumi tamthina phuramba ane numit humni police custody remand lauthakre amana bail da thadokre haukiba tang taraga marigi numidang pung 8:40 tabada uripok kangsup road ki khaidem laikai mapada IS komgi paumi soibam laikai ahongbam lairaktage kaithe lakpam likhomba mangang chahi kunmari apokpa basanta mangang yauna miyoi ani tamthina phurakibada chenaba miyoi ahumgi manungda anina numit humni CJM duty Imphal West Manipur gi courtagi numit humni police custody remand lauthakre amana ka hena marale ramdabadagi bail da thadokre police custody remand lauthakraba accused ani adugi mamingna uripok sorbon thingeldagi Robert Laithangbam chahi kuntra pokpa laikhidraba Roman amasung singjamai chinga makhang liwar rotagi Rahul Atom chahi kungani panapokpa Sonamani kawi aduga court na bail pikraba miyoi adugi mamingna kwa kaithel moirang pure laikai ngana pi thongdagi chingsomba khomdram sahi kulumdoi apokpa ibobi kawe Mita Finance thonglon khibadagi beneficiary sing kok paina re chahi kayagi mamangdagi lamdam sida toina thokpa marup tender company microfinance bank kayana beneficiary singi pithokpam thokpa senpham sing pithoklamdana office sing adubu chalai ramba sing thonglonduna mafam khangdana lona khibagi thogdok adugumba Toubalda office hanglamba Mita Finance koba financial services taurambo office ama yamlaba senpham sing khomgalaga thonglon khibadagi maduda beneficiary oiruba sing phangpham thokpa senpham sing pithoktavana awaba kaya mayong nare haina mari lainaba singgi pukning chingsilakle maths amasung science sangdamnaba sinjilamlaga sillang liba sing lot khibadagi mahiroi sing ningba kaina khre Manipur Women Foundation kobo organization amana sinduna ngarang center kaya da pangthokadaba manga suba state level maths amasung science competition sili lang liba singgi miyoi amata laktabadagi exam center ama oiriba Thoubal okramda leiba Fancier Higher Secondary School da pangthokadaba competition pangthoktana to khre khoisauna raba mahiroi singgi mama mapa singna sili lang liba organization singgi mathakta lainga kamadi atai lup singna midyang changbiduna laukhatpam thokpa sing laukhat pinaba pukning sing silakle democracy gi wahan thok laina mikhal pangthok liba si Congress party khaktane o ibobe All India Congress Committee AICC gi lusingba khananabagi damak democracy gi wahan thok laina mikhal pangthok pangamliba se Congress party khaktani haina hanagi chief minister Okram Ibobina phongdokre state khudingmakta pokpa kuidriba angang singgi Aadhaar birth certificate tangai fadana issue tawragane center laibak asigi state taraga tarukta pokpa kuidriba angang singgi Aadhaar enroll tawbaga loinana birth certificate tanthokpa si tangai fadaba ma oina leire atai state singdadi asigumba thawong asi chanadabagum leiribane center na thawrang asi laibak asigi state khudingmakta su paikhatlagani haina ngahan laukthokre ningol sakobada ningol singna athen pot purakpada isa gi yumda hoba haira mana masing khaktamak pubirau amesco All Manipur Ethnical
सोशियो कल्चरल ऑर्गेनाइजेशन अमेस्को ना चाही खुदिंगी लेप लेतना पुथोक्तुना लाकपा अखोईगी इचे इचल सिंगबु निंगसिंगब नुमित निंगोल चाकौबगी थौरम कुमसी चाहीगी ओइना अक्टोबर 28 हियांगैगी निनी पानबा सगोलसेल नुमित्ता थमलाई विलेज टेक्नोपल डिस्ट्रिक्ट पांगथोकलगने निंगोल चाकौबगी थौरम सरुक याबा लाकपीगदौरिबा निंगोल सिंगना अथेन पोट पुरकपदा इसा इसागी युमदा हौबा हाईरा मना मसिंग खक्तमक पुबिरउ हाइना ऑल मणिपुर इथनिकल सोशियो कल्चरल ऑर्गेनाइजेशन अमेस्को गे पब्लिसिटी सेक्रेटरी डब्ल्यू दीपून प्रेस थादोरक्पा चेरोल अमना हाइरे अरोइबदं ताबिरिबा पुमनमकपु थागतचरे।